Manipur Top Channel की माइकेरी मरुएबी इपाउसिंग मियाम थमजगी अहानबद टोटल शटडाउन तोक्री हाइरुरगा तोक्त्रे अमु हाइरख्री सेनापति दिस जिरीबमदसु गरी मियाम पल्ली हक्सांग लौथ्री कांगपोकपी डिस्ट्रिक्ट थासुकी निपान थोखिबा मिसी मिना अमदी मैहौ लांगपोक याव थाउदोकी मतुंद कुकी जो काउंसिल न कौखिबा कुकी सिंग ताब मफमसिंगी मतम कक्तन टोटल शटडाउन सथदुन लंबिदा गरी सिंग चतप थिंगलबसु शटडाउन की मतंगदा सममनब लैरुरी Ngaranumidang Kukizo Council na total shutdown khongjang handokle adumainamag maitei sing Kukizo sing na taba mafam sing na phawduna satpa yaroi haina phungtoki adubu siroladu social media da viral oiduna sandurakhiba matung ngahak leiraga shutdown handokpi wafam adu satnaroi haina Kukizo Council sirol amana amuk phongdoraki Panmaya abdi Kukizo Council Kukizo sing yoiba mapung oiba wafam da warep lawgani local oiba issue singina Chuchampura ITLF na warep lawraga Kangpokpi da COTU no warep lawgani haina hana phungdokiba lekhrabani ngasi matam kaktaba shutdown khongjang handokle haina lauthokluraga lauthokhibadu satnaroi haina Kukizo Council na amu phongdorakhibadu COTU na akanba pressure pirakpadagi ni haina pawgi lekhunsinga phongdorakli थासुकी निपानदगी मणिपुरगी लंबी पुनमक अपन मलेतना सतोकसिन तौब याहनगदबनी अमथि अपन पिरकपसिंग अकन बथाबक लखुटकदबनी हाइना यूनियन होम मिनिस्टर अमित शाहना दिल्लीगी मिफमदा मरी दैनबसिंग खनखिबा मतुंगिना थासुकी निपान इम्फालदगी कांगपोकपी फावरग सेनापति अमदि इम्फालदगी बिष्णुपुर फावरग चामपुर तमना बस सिंगलम थाखिबनी कांगपोकपीदा अकीब फंगलबा इरांग थोकदगी कुकिजौ फुरुकी मियोय अमा सिरगा मियोय Yangkai rom sok pada natana security personnel kunga tre rom sokhi thaudo odugi makha tarakpada Kukizo Council na thasagi nipan ge hinungyai digi Kukizo sna taba mafam da matam kakta total shutdown satharakoni mari lenaba wafam amada Union Home Minister na Manipur gi lambi punamakta free movement lehangadabani haina akanba instruction mari lenaba security agency singamadi governor na lusingba state ki official singna Kangan kibagi mayok ta ngasisu Kuki NP Manipur na Kuki taba mafam singda free movement sa nabayaroi maitay sing sang bayaroi haba wapam tamlakli sa thariba khongjang asina maram oiduna Guwahati rom digi lakpa miyamadi pot pupu gari sa humrom Senapati district ki tuwan mafam singda panduna laidi hengbung amasum ti khulen gi marakta panduna leiba gari saniga maudraga mari panduna leibi ki manungda oil tanker taragumdoi bus taruk winger tara DI truck mari yauri Haujik tuan mafam singda panduna leibi gari singadugi manungda ayamadi thasigi nipandagi palakpani kharana ngara amasung asi yokslakibani panduna leibi gari singi miyoi singda Senapati district truck owners association Senapati district truck drivers union Manipur drivers association Senapati district police samnaduna thaknaba ising amadi sara thaknaba polam singen thokre truck singadu tilhau sanam seng amasum alumna singba sara thaknaba polam sing yaubana matam sangna thamlabadi patpumna kadabana athupa matam da gari sing satpa yahanna thabak sing lokhonaba government da gari sing gi miyoi sing apel torakli mari lainana pawmana Kukizo Council na March nipan gi hingnong yaidi Kukizo sing na taba mafam sing matam kaktaba total shutdown lauthoki balairabasu nomagi sangdraba yadraba polam sing pubu gari sing ngak selaga imphal tana pusilangnaba CRPF convoy heyeng mahok sagum satnaba thaurang tori State asigi lifeline oiriba National Highway kunthraga taret imphal jiribam lambida sayolamagi manungda numit mangani CRPF convoy satlaga thangza amadi numaiju numiki CRPF convoy mahosana laitabane Kukizo Council na Mars mapan ge hinungede Kukizo sing taba mafam sin mathungna total shutdown lauthokiba mathang numit thangza masung nuaijing oikibana CRPF convoy chatkiti Jiribam district police tagi phangba pawgi matu inanga sinumidang wairam phawbada Jiribam da pochai puba truck samarom pallaga lairi truck samarom adugi manungda oil tanker LPG bullet tank truck pullaga humpuga tre rum yauri Atai loaded truck singi manungda cement pupu truck taraga manga gala mal pupu truck tara FCI gi sing pupu truck taraga nipalum yauri Jiribam digi sanglakiba loaded POL amasum LPG pupu tank truck humdrarums imphal yokslakpu yadana pallaga laidi amarom na imphal west ki kangsupta hauzik ahangbo oil tanker amadi LPG bullet tank truck samarom Light up toroga lady. Jiribam police tagi phangwa pawgi matung ina hayeng CRPF ki convoy na panduna ladiba loaded tank truck LPG bullet tank truck amadi loaded body truck sing CRPF convoy na imphal tana pusilang na bathaurang tawri hari Kukizo Council lakthokiba total shutdown manungda ngasi
Scotland Kuki nupisingna tholaglaga lambida lakpa makhal khudingmakki garising satpa thingki total shutdown sagatpa Kuki nupisingna lambida lakpa makhal khudingmakki garising satpa thingba asina maram oiraga none amadi Tamenglonggi prajasingda khutong sadaba mayokna halei maram asina laingana athubada yingsinbiduna none amadi Tamenglonggi prajasing athingba yaudana satok isin jahanana thabak lokatpinaba wafam thamlakli hainasu pausida makhatari Amaramdana Saijang Kungi Ningtho Kaptuna Hatlamle Kangpupi District ki Saikul area da leiba Saijang Kungi sip lalkho thong masakhangdabsing numaina kaptuna Hatlamle thaudo oji haukiba thangja amadi numaisu numiki lonaba hingnonggai matungda ayuki pung amaga makhairom tabra thokibani khulai matik sana paiba miyoi khara laklaga lalkho thangbu mayumna numaina kaptuna Hatlamani lalkho thangbu hatlambe matangda imung mununggi miyoi singna police ta complaint torpa leitri police ta gi phangba pawgi matungina makhoi masel gi nuaina dabana maram oiraga lalkho thangbu numaina kaptuna Hatlambu oiramba ye hedi Amaramdana Zeri lambi da satpa gari sing Kuki sing ngaprum sing zil thingkhri Imphal Zeri bam national highway number 53 ki lambi paringda satakushin tawriba gari sing Kuki zawgi khongjang changsin basingna ngaprum sing zil Scotland mapad lambi thingbi thabak ngasisu sathakri hari adobu yaning da phongdo poina rongmoinaga council manipur su lambi thingdana bo wafam kaya press ta phongdorakri Kuki zaw sing kundari ba mafam singda pak sana matam kaktana total shutdown khongjang changsin gani haina lakthrokraba matung ngasi Imphal Zeri bamgi ngaprum singjil mapada Kuki zaw gi volunteer sing lambi da lakpa asat awok to gari sing bu thingki lambi edura lakpa tungan managa gi lup kaya na su makhoi bu thingdana ba wafam kya phongdonaki iram nasiga mari leindana rongmoi naga council manipur RNCM na su ngarang Kuki student organization amadi atai lup kya national highway paring singda lambi thingbi gi thabuk sa tharibasi khudakta handokadabani haina akan bo wafam thamkibani Nagasuna Kundariba, no name some Tamelong as Yonana Bahonavada, National Highway number 53 Shina, Rongway Naga Furup Singidi, Amatangai Lamini, Hide Balambia Sida Ating Bayaudan Misa Miam Satogashin Taholuhaina, Sirola Duna Suhaidi Amarumdana, Senba Sai English Singaniga Kunga Manga Kunga Taruki Kror, listen Kuntraga Manga Samaga Marigi, Bazet Potokreamasum, IDP Singilupa Kror Samaga Yankikateraki Sentam Yauri. Manipur ki lakaduriba senba sahi English singaniga kunga manga kunga taruki budget ngasidigi muhan makasa thaba horiba Parliament ki mifamda Union Finance Minister Nimara Sitaramana puthokre budget asida uliba expenditure lupa crore lising kuntraga manga samaga hunga point maudrani senfamasi thasiki kuntraga mathuida loigadaba senba sahi ki budget lupa crore lising kuntraga ni thoiga satruka yankhaiga taruka point marfuga mathuidagi lupa crore lising aniga Samri gani fuku treka point mapan hengali mamang thagi tarada Manipur Legislative Assembly mifam hauduna Assembly da budget puthokuna khanaraga pass tawgadaba du February mapanda N Berena Minister gi phamdagi resign tawkiba madi February gi taraga humdoi President rule halakibana State Assembly gi mifam phamdrabana Lok Sabha du oina ngasi puthokibani Manipur gi senba sai English ngani ga kunga manga kunga taruki budget house ta thamladuna Finance Minister Nimara Sitaraman hai Indian Constitution ki Article 356 ki makhada Manipur President rule thamkiba madi Parliament ki authority na Manipur state ki legislature ki thabak sing pakhatpagi ayaba pibana budget 2025-26 house thamkiba budget adugi matungina apunba receipt ki sentham lupa crore lising kuntraga mangaga sahunga humfuga nipanga point taraga mapan oiduna haujik satliba senba sai English ngani ga kunga mari kunga manga gi apunba receipt ki senpham lupa crore lising kuntraga ni thoiga samri ga humdraga mathuga point maudra gi lupa crore lising ani ga sani panga maudra ga turka point kunga mapan hengale capital outlet ki senpham su hanadigi sa taraga mapan hengatuna lupa crore lising tareka satrika humdraga humdu oide hari Lakribi April amadigi haugaduriba senba sai English nganiga kunga manga kunga taruki budget thambadudha Finance Minister na hai haujiki oiriba tha asida senba sai sigi ahanba tha taruki oina Board of Accounts puthokli Manipur lakaduriba senba sai English nganiga kunga manga kunga taruk budget asida Special Assistant to State for Capital Investment gi lupa crore lising ani yawga loinana Social Sector Outlet lupa crore lising mapan ga sangwa kun yawri hedi Manipur da leirabasu Manipur gi irang na maram oiduna mayum mai kai mang takhi pedigi mayum da leiba phangdraba singi apun wesan pam lupa crore sam ga yankhai ga tere yawri lupa crore sam ga yankhai tere ki manungda mayum da leiba phangdraba singda matam khara gi oina
Laifam pibigi lupa crore taraga manga mayum leitraba singi mayum sanaba lupa crore kuntraga manga relief operation gi lupa crore chama amasum compensation gi lupa crore tari yauri sensitive oipa mafam singda posting piriba police personnel singi incentive ki lupa crore lisingani ga sanipan ga humfugu taru ki senpam inglisingani ga kunga manga kunga taru ki budget asida habli amasum fee scale deficit GSDP gi sada 3.42 oibaga loinana senba se english ngani ga kunga manga kunga taru ki pithukom thokpa sendokna GSDP gi sada 35.104 ne haina pari senba se english ngani ga kunga mari kunga manga gi supplementary demands for grants to union finance minister na table toki senba se english ngani ga kunga mari kunga manga gi budget apun ba expenditure lupa crore lising kuntra ga nipan ga sanipan ga maudra ga mapun oikibne madi revise to ki sen pamna lupa crore lising kuntra ga ni thoiga satru ka yang khai tre ni amasum revenue amasum capital receipt ki estimates na mathang sina lupa crore lising kun ga tre ka satre ka tara ga taru amasum lupa crore lising tre ka maudra ga mapun okibadu mathang sina lupa crore lising kun ga mari ga sahunga humdra ga mari amasum lupa crore lising nipan ga maudra ga nipan da revise to kre revise estimated 2024-25 ki fee scale deficit GSDP gi sada mari hena project tawri hen su paus na makata na phungdorokli panam pauksi digi lakhosaraga midday meal workers singi honorarium yoksang mamang da pithu midday meal workers union midday meal workers singi honorarium yoksang kumai mamang da pithu hain all manipur midday meal workers union na takshilakpa loinana union sigi manga suba conference pangtholagani haina union sigi secretary thoi sanuna thadorakpa chirol man haidi Chirol Sinhai All Manipur Midday Meal Workers Union ki Executive Committee ki meeting ama Pauna Bazar da leiba Union ki office da Union ki President Maibam Yamuna na preside tawduna pangtokre mifam aduna kupna khana nainaraba matungda Midday Meal Workers singi tha kun go humdoi pithoktuna leiriba honorarium laklibi yoksam kumai mamangda pithokhanba honorarium gi senpam henganaba masum midday meal workers singda social security benefits sing pinaba yawba wakaching taksinba haina yetna laitana wore blokki loinana all manipur midday meals workers union gi manga suba conference lakliba March kun go humdoida Bisnupur gi Kiamba sanglena pangthokpa haina lemnakhi mifam loiraba matungda union gi joint secretary athokpam manglem mana lusingba union gi delegation amana education s office ta satuna midday meal gi nodal officer unaduna honorarium hengatnaba midday meals workers singda social security benefit pinaba pithoktana leiriba honorarium pithoknaba wafam sing thamki wafam sing adu kupna taraba matungda lengan honorarium hengatnaba madi pithoktana leiriba tha kun go humdoi gi honorarium gi manungda tha khara pithoknaba hotnari haina thajaba pirakhi lengan athupa matamda honorarium tha sunaba pithokadabani loinana social security benefit sing pirakadabani hanisu union sina makhatarakli Makasa tarak po na to papawamana Parliament session manung de sada kuntra gomday Women's Reservation Bill puthok pinaba Mahila Congress na taksilakti ngasidagi hawtuna sa thariba Parliament ki mifamda Inglising amaga samapan ga maudra ka taruktagi lauduna laki basada kuntra gomday Women's Reservation Bill adunga sipawa thabak to onthok pitribasi Parliament puthok tuna pass to bi hoina Manipur Pradesh Mahila Congress na taksilakti ngasi BT rota leiba Congress po na pangthukiba pawgmi pamada Manipur Pradesh Mahila Congress ki President Mutum Sarman hai Inglising ani ga kungo homdo gi September title amaga loinana bill asi pass tawkrabasu ngasi phawa implement tawduna leidi loinana implement tawdabana sada kuntra gomdai Women's Reservation Bill asi mapung phana sanadri hairiba dabi asi Parliament puthona bigi damak ngasi Delhi gi Jantar Mantar da All India Mahila Congress na khongjang sangsili masida Manipur gi oina su miyoi kya saru yari Magna makha taradun hai ngasidagi hauna sathariba Parliament session asida hairiba bill asi mapung phana implement tawduna nupi singbu mapung phana ikai khumnabadu utpiyo sai asuk sang implement tawduna thamlakpa sina laiwa asigi nupi khunaina mating fudokna thabak tawba ngamdabaga loinana khudong saba kaya su phangdana leiri haina su magna makha tana phongdokhi Makasa tarak poina paunikol pausi digi lokosaraga mitai tangkul naga haiba khaidana nungsi sanana hingminaba sana laibak Manipur ohen minasi aikoi nungsi sanana hingminasi Sonia Muiba mitai tangkul naga haiba khaidana nungsi sanana hingminaba sana laibak Manipur ohen minasi
ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯇꯧꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯁꯣꯝꯗꯥꯜ ꯕꯦꯞꯇꯥꯏꯖ ꯐꯦꯂꯣꯁꯤꯞ ꯏꯝꯐꯥꯜꯒꯤ ꯋꯨꯃꯦꯟ ꯆꯤꯌꯔꯄꯔꯁꯟ ꯁꯣꯅꯤꯌꯥ ꯃꯣꯏꯕꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯁꯣꯝꯗꯥꯜ ꯕꯦꯞꯇꯥꯏꯖ ꯐꯦꯂꯣꯁꯤꯞ ꯏꯝꯐꯥꯜ ꯍꯧꯗꯣꯛꯈꯤꯕꯒꯤ ꯆꯍꯤ 50 ꯁꯨꯔꯛꯄꯒꯤ ꯒꯣꯜꯗꯟ ꯖꯨꯕꯂꯤ 2025 ꯊꯧꯔꯝ ꯇꯨꯒꯦꯗꯔ ꯋꯤ ꯀꯦꯟ ꯑꯦꯟ ꯋꯤ ꯋꯤꯜ ꯍꯥꯏꯕ ꯊꯤꯝꯗ ꯈꯨꯃꯟ ꯂꯝꯄꯥꯛꯀꯤ ꯑꯣꯄꯣꯖꯤꯠꯇ ꯂꯩꯕ ꯐꯥꯌꯔꯂꯦꯟꯗ ꯄꯥꯡꯊꯣꯛꯄꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯁꯣꯅꯤꯌꯥ ꯃꯣꯏꯕꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯏꯪ ꯇꯞꯄ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯤꯡꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯖꯤꯖꯁ ꯈ꯭ꯔꯤꯁꯀꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯅꯤꯡꯖꯔꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯗꯨ ꯉꯥꯛꯄꯤꯁꯅꯨ꯫ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯇꯩ ꯇꯪꯈꯨꯜ ꯅꯥꯒꯥ ꯃꯤꯇꯩ ꯄꯪꯒꯜ ꯑꯣꯏꯔꯕꯁꯨ ꯍꯤꯡꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯑꯣꯏꯍꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯁꯣꯝꯗꯥꯜ ꯕꯦꯞꯇꯥꯏꯖ ꯐꯦꯂꯣꯁꯤꯞ ꯑꯁꯤ ꯂꯤꯁꯥꯡꯁꯤꯟꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯃꯔꯝꯗꯤ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯆꯔꯆ ꯊꯝꯕꯤꯕꯒ ꯂꯣꯏꯅꯅ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯂꯝꯕ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯒ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯒꯣꯜꯗꯟ ꯖꯨꯕꯂꯤ ꯊꯧꯔꯝ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯅꯤꯡꯉꯣꯜꯁꯤꯡ ꯌꯥꯎꯅ ꯑꯍꯜ ꯂꯃꯟ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯔꯦꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯑꯦꯛꯁ MLA ꯈꯥꯁꯤꯝ ꯔꯨꯏꯕꯥꯅ ꯁꯣꯝꯗꯥꯜ ꯕꯦꯞꯇꯥꯏꯖ ꯐꯦꯂꯣꯁꯤꯞ ꯏꯝꯐꯥꯜꯒꯤ ꯍꯤꯁꯇꯣꯔꯤ ꯑꯃꯕꯨ ꯔꯤꯂꯤꯖ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥꯗꯁꯨ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯇꯦꯟꯇꯛꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯄꯥꯔꯂꯤꯌꯥꯃꯦꯟ ꯃꯤꯐꯝ ꯃꯅꯤꯄꯨꯔꯗ PR ꯊꯝꯈꯤꯕꯒꯤ ꯃꯇꯥꯡꯗ ꯍꯥꯎꯁꯇ ꯄꯨꯊꯣꯛꯇꯨꯅ ꯑꯦꯄ꯭ꯔꯨꯚꯦꯜ ꯂꯧꯔꯕ ꯌꯥꯔꯤ꯫ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯄꯥꯔꯂꯤꯌꯥꯃꯦꯟ ꯕꯖꯦꯠ ꯃꯤꯐꯝ ꯉꯁꯤ ꯄꯨꯡ 12ꯗꯒꯤ ꯍꯧꯈ꯭ꯔꯦ꯫ ꯕꯖꯦꯠ ꯁꯦꯁꯟ ꯑꯁꯤꯗ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯅ ꯃꯅꯤꯄꯨꯔꯒꯤ ꯕꯖꯦꯠ 2025-26 ꯄꯨꯊꯣꯛꯀꯗꯧꯔꯤ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 16ꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯕꯨ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯊꯝꯗꯨꯅ PR ꯊꯝꯈꯤꯕꯒꯤ ꯃꯇꯥꯡꯗ ꯍꯥꯎꯁꯇ ꯄꯨꯊꯣꯛꯇꯨꯅ ꯑꯦꯄ꯭ꯔꯨꯚꯦꯜ ꯂꯧꯔꯕ ꯌꯥꯔꯤ꯫ ꯃꯤꯐꯝ ꯐꯝꯈꯤꯕ ꯔꯥꯖ꯭ꯌ ꯁꯚꯥ ꯑꯃꯗꯤ ꯂꯣꯛ ꯁꯚꯥꯒꯤ ꯍꯥꯎꯁ ꯑꯅꯤꯃꯛꯇ ꯂꯦꯡꯒ꯭ꯋꯦꯖ ꯑꯃꯗꯤ ꯗꯦꯂꯤꯃꯤꯇꯦꯁꯟꯒꯤ ꯃꯇꯥꯡꯗ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯍꯥꯎꯁꯇꯒꯤ ꯑꯣꯄꯣꯖꯤꯠꯀꯤ ꯃꯦꯝꯕꯔꯁꯤꯡ ꯍꯥꯎꯁꯇꯒꯤ ꯋꯥꯛ ꯑꯥꯎꯠ ꯇꯧꯈꯤ ꯑꯃꯗꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯐꯥꯎꯕ ꯑꯦꯖꯣꯟ ꯇꯧꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯒꯤ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫